ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯟꯖꯅꯥ ꯃꯣꯏꯔꯥꯡꯊꯦꯝꯅ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯦ ꯑꯃꯅ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃꯈꯛ ꯊꯥꯕꯤꯔꯛꯏ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯋꯥꯔꯤ ꯊꯥꯕꯤꯔꯛꯂꯤꯕꯤ ꯑꯩꯒꯤ ꯏꯆꯦ ꯊꯥꯡꯒ ꯑꯣꯏꯅꯥꯝꯗꯒꯤ ꯃꯦꯃꯥ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯕ꯭ꯂꯥꯏꯟ ꯄꯔꯁꯟ ꯑꯃꯅꯤ ꯋꯥꯔꯤ ꯑꯁꯤ ꯊꯥꯖꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯋꯥꯔꯤ ꯊꯥꯕꯤꯔꯛꯂꯤꯕꯤ ꯑꯩꯒꯤ ꯏꯆꯦꯁꯤꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯛꯏ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯆꯕꯅꯤ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯏꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯗꯒꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯁꯅꯥꯅꯦ ꯁꯅꯥ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥ ꯑꯩ ꯑꯁꯤꯗ ꯂꯩꯖꯩꯌꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯃꯥ ꯂꯥꯛꯑꯣ ꯅꯪꯁꯦ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯏꯃꯧꯅ ꯑꯗꯨꯛ ꯏꯪꯈ꯭ꯔꯕꯗꯨꯗ ꯏꯔꯨ ꯂꯨꯖꯔꯤꯕꯗꯨꯕꯨ ꯏꯃꯥꯅ ꯀꯣꯛ ꯂꯨꯔꯕꯁꯨ ꯌꯥꯕꯗꯨꯕꯨ ꯂꯥꯛꯑꯣ ꯆꯥꯛ ꯏꯁꯤꯡꯒꯥꯁꯤ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯀꯔꯤꯒꯤꯗꯃꯛꯇ ꯏꯃꯧꯅ ꯋꯥꯔꯨꯕꯗꯒꯦ ꯈꯪꯗꯣꯛꯇꯅ ꯐꯪꯕ ꯏꯃꯧꯗꯤ ꯍꯥꯏꯕ ꯏꯟꯕꯤꯅꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯕꯗ ꯂꯦꯝꯈ꯭ꯔꯦꯗꯀꯣ ꯀꯔꯤꯒꯤ ꯑꯎꯟꯄꯣꯠ ꯀꯔꯤꯒꯤ ꯈꯨꯡꯒꯪ ꯌꯦꯡꯉꯣꯏ ꯂꯋꯥꯏ ꯏꯝꯐꯥꯜ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯝꯗ ꯈꯥꯏꯕ ꯅꯠꯇꯦ ꯃꯤꯗ ꯈꯥꯏꯕꯅꯦ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯋꯥꯔꯤꯕꯅꯣ ꯂꯥꯛꯑꯣ ꯏꯃꯥꯅꯅꯦ ꯅꯪꯒꯤꯅꯦ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯨꯅꯦ ꯉꯥꯡꯅꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯨꯒꯗꯒꯦ ꯏꯃꯧꯕꯨꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ ꯏꯃꯥ ꯏꯃꯧꯗꯤ ꯀꯔꯤꯁꯨ ꯑꯃꯠꯇ ꯈꯪꯖꯗꯦ ꯄꯣꯛꯄꯁꯤꯡꯗ ꯏꯃꯥꯅ ꯋꯥꯔꯛꯄꯤꯌꯨ ꯅꯃꯧꯗꯤ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅꯤ ꯏꯃꯥ ꯏꯄꯥ ꯄꯨꯡ ꯄꯥꯡ ꯁꯨꯔꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ ꯏꯃꯥꯒꯤꯗꯤ ꯀꯩꯗꯧꯕꯒꯤ ꯏꯃꯧꯕꯨ ꯃꯤꯔꯥꯏꯔꯨꯒꯗꯒꯦ ꯌꯦꯡꯉꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯃꯧꯒꯨꯝꯅ ꯐꯖꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯦꯝꯅꯅꯦ ꯏꯃꯧꯕꯨꯅꯦ ꯃꯥꯡ ꯊꯥꯗꯨꯅ ꯄꯨꯗꯣꯔꯤꯕꯅꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯑꯁꯦ ꯏꯃꯥ ꯁꯤꯗ ꯂꯩꯖꯔꯤ ꯏꯃꯥꯒꯤꯗꯤ ꯌꯦꯡꯉꯨꯅꯤꯍꯦ ꯅꯪꯅꯅꯦ ꯅꯈꯨꯠ ꯑꯗꯣ ꯍꯥꯡꯅ ꯂꯩꯔꯤꯕꯗோ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯁꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯏꯃꯥꯅꯅꯦ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯕꯒꯅꯦ ꯏꯆꯥꯒꯤ ꯁꯅꯥꯒꯤ ꯈꯨꯖꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨꯒ ꯂꯤꯛꯁꯨ ꯁꯥꯕꯤꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯁꯨꯅꯦ ꯏꯍꯥꯡ ꯍꯥꯡꯉꯤ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯥꯒꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨꯅꯦ ꯑꯥꯗ ꯃꯄꯥꯟꯗ ꯃꯥꯒꯤ ꯊꯕꯛꯀꯤꯅꯦ ꯄꯣꯁꯇꯤꯡ ꯇꯥꯈꯤꯕ ꯑꯗꯨꯁꯨꯅꯦ ꯂꯥꯛꯂꯅꯤ ꯃꯗꯨ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯏꯃꯧꯕꯨꯅꯦ ꯏꯅꯦꯅ ꯆꯥꯎꯅ ꯂꯨꯍꯣꯡꯒꯗꯣꯔꯤꯕꯅꯤ ꯆꯠꯂꯣ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯍꯩꯃꯥ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯑꯣ ꯑꯩꯈꯣꯏ ꯁꯣꯔꯣꯅꯤꯅꯦꯍꯦ ꯍꯩꯃꯥ ꯁꯣꯔꯣ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯣ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯍꯩꯃꯥ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯔꯨꯒꯗꯒꯦ ꯑꯩ ꯆꯨꯝꯅ ꯂꯥꯛꯄꯅꯤ ꯏꯆꯦ ꯍꯩꯃꯥ ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯅꯪꯅ ꯁꯧ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯅꯃꯧꯅꯤ ꯍꯥꯏꯗꯅ ꯑꯁꯤꯕꯨ ꯅꯃꯧꯅꯤ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯂꯧꯈꯠꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯒꯦ ꯂꯋꯥꯏ ꯅꯨꯄꯤ ꯄꯨꯡ ꯄꯥꯡ ꯁꯨꯗꯕꯤ ꯃꯤꯅꯥꯏ ꯐꯥꯎꯕ ꯎꯅꯤꯡꯗꯕꯤ ꯂꯨꯈꯥꯛ ꯐꯥꯎꯕ ꯁꯦꯡꯍꯟꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯔꯒ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯍꯩꯃꯥ ꯅꯪꯕꯨꯅꯦ ꯏꯃꯧ ꯑꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ ꯅꯪꯕꯨ ꯁꯣꯔꯣ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯏꯆꯦ ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯗꯤ ꯑꯎꯟꯄꯣꯠꯅ ꯀꯣꯛꯊꯣꯡ ꯑꯃ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯁꯅꯥꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕꯤ ꯑꯎꯟꯄꯣꯠꯁꯨ ꯄꯨꯔꯛꯇꯕꯤ ꯑꯩꯗꯤꯅꯦ ꯄꯨꯟꯁꯤꯟꯅꯕꯗꯅꯦ ꯌꯥꯝꯅ ꯂꯦꯝꯖꯗꯦ ꯑꯗꯨꯅꯅꯦ ꯃꯄꯥꯝꯗꯅꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯟꯈꯣ ꯍꯩꯃꯥ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯑꯣꯏꯕꯗꯅꯦ ꯃꯇꯤꯛ ꯏꯟꯊꯣꯛꯅ ꯆꯥꯈꯤꯗꯔꯦ ꯏꯕꯦꯝꯃ
ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ. ꯑꯎꯟꯄꯣꯠꯅꯅꯦ ꯀꯔꯤ ꯀꯥꯟꯅꯔꯨꯒꯗꯒꯦ? ꯃꯁꯥ ꯐꯔꯒ ꯂꯣꯏꯔꯦ. ꯌꯦꯡꯉꯣꯏ, ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯌꯥꯝꯅ ꯏꯀꯥꯏꯖꯩ. ꯑꯩꯅꯅꯦ ꯅꯪꯉꯣꯟꯗꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ. ꯅꯪꯁꯦ ꯑꯆꯥꯎꯔꯝ ꯄꯥꯝꯕꯁꯦ ꯇꯣꯛꯑꯝꯗꯦꯅꯦ ꯏꯕꯦꯝꯃ. ꯍꯣ ꯏꯆꯦ, ꯅꯪꯒꯤꯅꯦ ꯑꯗꯨꯒꯨꯝꯕ ꯈꯜꯂꯤꯉꯩꯗꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯕꯅꯤ. ꯍꯧꯖꯤꯛꯇꯤꯅꯦ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯣꯔꯛꯂꯕꯗꯤꯅꯦ ꯁꯅꯥꯅꯤ ꯍꯥꯏꯔꯤꯕꯅꯦ. ꯌꯦꯡꯉꯣꯏ, ꯑꯩꯒꯤ ꯏꯃꯧꯁꯤꯡ ꯑꯗꯣ ꯑꯎꯟꯄꯣꯠꯅ ꯀꯣꯛꯊꯣꯡ ꯈꯪꯉꯦꯗꯅ. ꯑꯗꯨꯅꯅꯦ ꯑꯩꯗꯤꯅꯦ ꯅꯈꯣꯏꯗꯒ ꯂꯥꯛꯄ ꯃꯥꯏꯗ ꯏꯀꯥꯏꯖꯩꯗ. ꯍꯩꯃꯥ, ꯀꯔꯤꯅꯣꯃꯦ ꯁꯣꯔꯣ, ꯅꯪꯅ ꯉꯁꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯩꯗꯤꯅꯦ ꯏꯃꯧ ꯑꯁꯤ ꯊꯣꯛꯂꯛꯂꯤꯅꯤ ꯑꯃꯨꯛ ꯇꯥꯔꯝꯃꯅꯤ. ꯑꯩꯗꯤꯅꯦ ꯁꯤꯕꯨ ꯁꯤꯖꯅꯤꯡꯉꯦꯗꯀꯣ. ꯏꯟꯗꯣꯝꯆꯥ, ꯆꯥꯁꯦ ꯁꯤꯗ ꯂꯩꯖꯔꯤ. ꯆꯥ ꯊꯛꯄꯤꯌꯨ ꯏꯟꯗꯣꯝꯆꯥ. ꯏꯁ, ꯑꯩꯉꯣꯟꯗꯒꯁꯨ ꯏꯟꯗꯣꯝꯆꯥꯒꯁꯨ ꯀꯧꯏꯅꯤꯍꯦ. ꯍꯩꯃꯥ ꯏꯄꯦꯝꯃ, ꯅꯪꯅ ꯂꯣꯟꯕ ꯆꯥꯒꯗꯣ ꯊꯛꯆꯅꯤꯡꯗꯦꯗ ꯏꯕꯦꯝꯃ. ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯟꯗꯣꯝꯆꯥ? ꯍꯩꯃꯥ, ꯀꯔꯤꯅꯣꯅꯦꯍꯦ? ꯀꯔꯤ ꯋꯥꯅꯣ ꯀ ꯍꯥꯏꯅꯤꯍꯦ? ꯅꯈꯣꯏꯒꯨꯝꯕ ꯂꯋꯥꯏ ꯅꯨꯄꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯩꯗ. ꯑꯩꯗꯤꯅꯦ ꯉꯝꯖꯔꯣꯏ. ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣꯅꯦ ꯏꯟꯗꯣꯝꯆꯥ? ꯑꯩꯕꯨ ꯑꯎꯟꯄꯣꯠ ꯄꯨꯔꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯣꯝꯆꯥꯅ ꯊꯤꯅ ꯉꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣꯅꯦ ꯏꯟꯗꯣꯝꯆꯥ? ꯅꯃꯥ ꯅꯄꯥ ꯄꯨꯡ ꯄꯥꯡ ꯁꯨꯗꯕꯤ ꯅꯍꯥꯛꯅ ꯉꯥꯡꯂꯤ ꯁꯛꯏꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯌꯦꯡꯉꯣꯏ, ꯅꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ. ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯁꯨꯡꯈꯪ ꯈꯪꯗꯕꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕ? ꯏꯆꯦ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯕꯁꯤꯅꯤ. ꯑꯩ ꯉꯁꯤ ꯆꯠꯂꯅꯤ. ꯑꯗꯨꯒꯅꯦ ꯅꯃꯧ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯑꯝꯃꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯆꯦ. ꯁꯣꯔꯣ, ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣ ꯍꯥꯏꯕ? ꯃꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯕꯤꯔꯨꯕꯗꯤ ꯍꯥꯏꯔꯨꯅꯣ. ꯑꯩꯗꯤꯅꯦ ꯃꯥꯏꯗ ꯉꯝꯖꯔꯣꯏꯗ. ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯇꯨꯀꯠꯆꯩ. ꯑꯩ ꯆꯠꯂꯦ ꯏꯆꯦ. ꯏꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯤꯁꯦ. ꯏꯊꯣꯛꯅꯁꯨꯅꯦ ꯃꯑꯣꯡ ꯇꯥꯈꯤꯗꯦꯗꯀꯣ ꯇꯧꯔꯤꯁꯤ. ꯏꯃꯥ, ꯏꯟꯗꯣꯝꯆꯥꯅ ꯍꯩꯔꯝꯕꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ? ꯍꯩꯃꯥ, ꯍꯥꯏꯖꯁꯅꯨ ꯁꯤ ꯏꯕꯦꯝꯃ. ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯌꯥꯝꯅ ꯋꯥꯔꯤꯕꯅꯣ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ. ꯂꯥꯛꯑꯣ. ꯏꯃꯥꯅꯅꯦ ꯏꯆꯥꯒꯤꯅꯦ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣ. ꯂꯥꯛꯑꯣ. ꯆꯥꯛ ꯊꯣꯡꯗꯣꯛꯂꯒ ꯂꯥꯛꯑꯣ. ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ. ꯑꯩꯗꯤꯅꯦ ꯁꯤꯕꯨ ꯁꯤꯖꯅꯤꯡꯉꯦꯗꯀꯣ. ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ. ꯏꯃꯥ, ꯏꯃꯥꯅꯦ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯑꯃꯨꯛꯇ ꯊꯤꯜꯂꯨꯒꯦꯀꯣ. ꯅꯪꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅꯅꯦ ꯂꯩꯔꯝꯃꯣ ꯏꯃꯥꯗ. ꯍꯣꯏ ꯏꯃꯥ, ꯐꯅꯤ, ꯑꯩ ꯂꯩꯖꯔꯝꯒꯦ ꯏꯃꯥ. ꯌꯦꯡꯉꯣꯏ, ꯏꯃꯥꯗꯅꯦ ꯀꯔꯤꯝꯇ ꯈꯜꯂꯨꯒꯅꯨꯀꯣ. ꯅꯟꯗꯣꯝꯆꯥꯅ ꯉꯥꯡꯕꯗꯣ ꯏꯃꯥꯗꯅꯦ ꯅꯪ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯒꯅꯨꯀꯣ. ꯑꯩꯒꯤ ꯂꯥꯏꯕꯛ ꯉꯁꯤꯅ ꯀꯔꯤ ꯑꯣꯏꯔꯕ? ꯏꯃꯥ, ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯉꯥꯡꯂꯤꯕꯁꯦ ꯉꯝꯂꯝꯂꯣꯏꯗꯕꯅꯤꯗꯀꯣ ꯏꯃꯥ. ꯏꯃꯥ, ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯏꯃꯥ. ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯑꯩꯗꯤꯅꯦ ꯏꯊꯣꯛ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗ꯭ꯔꯦꯗ. ꯀꯔꯤ ꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗꯦꯃꯤ. ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯂꯩꯍꯜꯂꯝꯒꯅꯨ ꯍꯥꯏꯕꯕꯨꯅꯦ ꯍꯦꯛꯇ ꯂꯩꯍꯜꯂꯝꯕ. ꯏꯕꯦꯝꯃ, ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯏꯟꯗꯣꯝꯆꯥ, ꯏꯃꯥꯗꯣ ꯃꯔꯨꯞꯀꯤ ꯁꯦꯟ ꯊꯤꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ. ꯑꯩꯗꯤꯅꯦ ꯉꯁꯤꯁꯨ ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯔꯣꯏꯗꯕꯅꯤꯁꯦ. ꯑꯩꯁꯤꯕꯨꯅꯦ ꯁꯣꯔꯣ, ꯑꯩꯒꯤ ꯏꯆꯦꯅꯤꯒ ꯍꯥꯏꯖꯅꯤꯡꯗꯦꯁꯦ. ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯃꯤ ꯃꯁꯤꯕꯣ. ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨꯅꯦ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕ. ꯑꯩꯒꯨꯝꯕꯗ ꯊꯣꯛꯑꯝꯃꯕꯗꯤ ꯁꯣꯔꯣ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯒꯗꯕꯅꯤ. ꯑꯩ ꯁꯣꯔꯣ ꯍꯥꯏꯗꯅꯅꯦ ꯏꯃꯥ ꯏꯄꯥꯅꯅꯦ ꯃꯃꯤꯡ ꯆꯠꯂꯛꯏꯕꯅꯤ. ꯑꯗꯨꯕꯨꯅꯦ ꯏꯆꯦ ꯑꯁꯤꯅꯅꯦ ꯍꯦꯛ ꯑꯩꯒꯤ ꯋꯥꯁꯦ ꯂꯧꯗꯕ. ꯉꯁꯤꯗꯤꯅꯦ ꯋꯥ ꯆꯞ ꯆꯥꯕ ꯑꯃ ꯉꯥꯡꯅꯒꯦ ꯈꯪꯒꯅꯤꯗꯅ.
ꯍꯩꯃꯥ ꯁꯣꯔꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤꯕꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯆꯦꯗꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯍꯩꯃꯥ ꯏꯆꯦꯅꯦ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤꯅꯦꯍꯦ ꯏꯆꯦ ꯑꯩꯅꯦ ꯏꯆꯦꯁꯤꯅꯅꯦ ꯄꯟꯕꯨ ꯄꯟꯖꯅꯤꯡꯗꯦꯗ ꯏꯆꯦ ꯀꯩꯗꯧꯔꯕꯒꯤꯅꯦ ꯁꯣꯔꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯤ ꯑꯣ ꯑꯗꯨꯔꯣ ꯅꯪꯅꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯦ ꯈꯟꯕ ꯅꯃꯧ ꯅꯨꯄꯤꯁꯤ ꯅꯆꯥꯅꯨꯄꯥꯅꯅꯦ ꯑꯇꯣꯞꯄꯗꯅꯦ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯗꯤꯅꯦ ꯃꯤ ꯑꯃꯒꯅꯦ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯅ ꯌꯥ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯆꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦꯃꯤ ꯅꯃꯤꯠꯇꯨꯗꯅꯦ ꯈꯨꯗꯣꯝꯕꯤꯁꯤꯅꯅꯦ ꯆꯠꯀ ꯊꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯈꯪꯉꯣꯏꯌꯦ ꯅꯪꯗꯤ ꯈꯪꯉꯣꯏꯌꯦ ꯁꯣꯔꯣ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯤꯒꯤ ꯋꯥꯗꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯧꯒꯗꯒꯦ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯤꯕ ꯐꯥꯎꯕꯗꯤ ꯏꯆꯦꯗꯤꯅꯦ ꯈꯛ ꯂꯧꯔꯣꯏꯀꯣ ꯏꯕꯦꯝꯃ ꯏꯆꯦ ꯑꯩꯁꯦ ꯏꯆꯦꯒꯤꯅꯦ ꯅꯔꯦꯟꯈꯥꯛꯀꯤ ꯅꯅꯥꯎꯅꯤ ꯑꯩꯅ ꯉꯥꯡꯕꯕꯨ ꯏꯆꯦꯅ ꯂꯧꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯇꯧꯒꯗꯣꯔꯤꯕꯅꯣꯅꯦ ꯏꯆꯦꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯍꯥꯏꯒꯗꯔꯅꯦ ꯏꯆꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯩꯗꯤꯅꯦ ꯏꯃꯧ ꯅꯨꯄꯤ ꯑꯁꯤ ꯏꯆꯥ ꯅꯠꯇꯦ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯅꯍꯥꯛꯅꯅꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤꯅꯦ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯒꯅꯦ ꯃꯥꯗꯤꯅꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅꯤꯅꯅꯦ ꯅꯨꯄꯥ ꯅꯍꯥꯁꯦ ꯃꯍꯥꯛꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏ ꯍꯥꯏꯕ ꯅꯪꯅꯅꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨꯅꯦ ꯊꯥꯖꯕ ꯊꯝꯃꯤ ꯌꯦꯡꯉꯣꯏ ꯁꯦ ꯆꯤꯊꯤ ꯑꯁꯤ ꯌꯦꯡꯉꯨꯗꯣ ꯅꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯥꯔꯝꯂꯤꯕꯅꯤꯗꯣ ꯌꯦꯡꯉꯨ ꯍꯥꯏꯕ ꯏꯆꯦ ꯀꯔꯤꯅꯣꯅꯦ ꯁꯣꯔꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯁꯦꯡꯕꯅꯦ ꯑꯁꯦꯡꯕ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅꯅꯦ ꯅꯃꯧ ꯅꯨꯄꯤꯁꯤꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯑꯝꯃꯦ ꯑꯗꯨꯒꯅꯦ ꯆꯤꯊꯤ ꯑꯁꯤ ꯄꯤꯔꯝꯂꯤꯕꯅꯤ ꯍꯥꯏꯕ ꯌꯦꯡꯉꯨꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇꯕꯨ ꯄꯥꯗꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯈꯤꯒꯦꯅꯦ ꯄꯨꯔꯅꯤꯃꯥ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯔꯦ ꯅꯪ ꯊꯣꯛꯂꯛꯎ ꯑꯩꯁꯨ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯔꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯉꯥꯏꯔꯝꯃꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯉꯥꯏꯔꯝꯒꯦ ꯅꯍꯥꯛꯄꯨ ꯉꯥꯏꯕꯗ ꯑꯩꯗꯤ ꯏꯉꯥꯊꯛꯀꯤ ꯅꯣꯡꯒꯧꯕꯤꯅ ꯅꯣꯡꯂꯤꯛꯄꯨ ꯉꯥꯏꯖꯕꯒꯨꯝꯅ ꯅꯪꯕꯨ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯒꯗꯣꯔꯤꯕꯔꯅꯦ ꯑꯣ ꯏꯆꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯣ ꯌꯥꯝꯅ ꯏꯔꯤꯕꯅꯤ ꯏꯆꯦ ꯅꯪꯅꯅꯦ ꯈꯪꯗꯕ ꯌꯥꯝ ꯂꯩ ꯃꯈꯥ ꯇꯥꯔꯛꯈꯣ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕ ꯅꯪꯗꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯇꯥꯔꯛꯈꯣ ꯅꯪꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯟꯖꯕꯗꯥꯏꯅꯦ ꯑꯎꯟꯄꯣꯠ ꯄꯣꯔꯛꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯁꯛ ꯐꯖꯕꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯒꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯉꯥꯡꯈ꯭ꯔꯦꯍꯦ ꯑꯩ ꯑꯃꯨꯛꯇꯗꯤ ꯄꯥꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯣ ꯄꯥꯕꯤꯌꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯅꯪ ꯆꯣꯞꯇ ꯂꯣꯏꯒꯗꯣꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯏꯃꯨꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯁꯅꯥꯒꯤ ꯏꯃꯨꯡꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤꯅꯦ ꯄꯨꯡꯃꯥꯡꯗꯅ ꯆꯥꯏꯗꯣꯔꯦꯗꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪꯕꯨ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯄꯥꯈꯤꯒꯦ ꯍꯥꯏꯕꯅꯤ ꯀꯔꯤ ꯑꯃꯨꯛ ꯃꯈꯥꯗ ꯌꯥꯎꯔꯤꯕ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯈꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯃꯗ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯋꯥꯀꯠꯁꯤ ꯅꯪꯉꯣꯟꯗ ꯐꯣꯡꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯅ ꯋꯥꯔꯧꯒꯅꯨ ꯅꯪꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯅꯍꯥꯛꯀꯤ ꯁꯨꯟꯗꯔ ꯍꯔꯦ ꯇꯥꯔꯕꯔꯅꯤ ꯏꯆꯦ ꯀꯔꯤꯒꯤꯅꯣꯅꯦ ꯋꯥꯈꯟꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯃꯪꯕꯤꯔꯤꯕꯗꯨꯕꯣ ꯁꯣꯔꯣ
ꯑꯩ ꯉꯁꯤꯗꯤ ꯈꯪꯂꯦ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯃꯧꯅꯤ ꯏꯆꯥꯅꯤ ꯏꯆꯥ ꯅꯨꯄꯤ ꯌꯥꯎꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯏꯃꯧꯅꯗꯤ ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕ ꯃꯍꯥꯛꯄꯨ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯏꯆꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕ ꯐꯩ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯈꯤꯁꯅꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯑꯣ ꯐꯔꯦ ꯏꯆꯦꯅ ꯊꯣꯛꯄ ꯇꯧꯕꯤꯍꯧꯔꯣ ꯑꯗꯨꯒꯅꯦ 마부 연마시다 아목 안에 탐비누 사들나 대신 타가다바 와락다비 마사도 아몬 레힌 비라마누 아이디 잘레 이제 하이 ngasi디 라키찬 마 아이디 원인데 칸가니다나 마 예라 아이수 하이비스나 하이드나 마미 쩨리바니 kari tho'e na tawje sari ba aina mabu nungsina mawni yoklu ba madi masira masi karigino haiba aina ne khantauda ba aina ne akhabani haina khaluba ngasidi aingonda saredana phai ma ka kiseno khangani dana ngasidi aigi un tap dana khangani ngasi khangani na ai laseri ma ngasigi meeting ado yamna fajana tawkhri makhoigi maya paidinasu aibu yamna thagati na imana aibu thabiduna mayamgi lusingba oinanabagi damakta thagat piribado ima yamna phai adune ima ai lakjarabani hayengdagidi ima aise mayamgi lusingbi oina rabani ima ngaiko ai wa ma haikide nang ngasidi aina wa tap kana ngangnagadaba ama lay kari hayi ma hekta tapiyo nina tapiyo haibadi karino ha tapiyo haibadi karino ba nangi lamsat asibu jummi haina khanbara ha nangna asibu atangmani haina khanbara ima na tapiri badu karino namodi lamba phangdri ni ma nangumana ingonda usita oidana aigi sidakta khumba ha lawan nupi waraktabi namana papung pang sudabi nangumbana yumma sida lila sanaba yabra ha yumma sida lila sanaba yabra ba nangna ibu apangbini haiduna ima themjinaraga ayagani haina khanbra nangna onko puratrabasu aina nangbu naning thungna hotnari nangidamakta sana punamak sabirina aduga nangna ayenba aigi isa anupagi mayokta lepa nangna si yumma sida laiba yaro nang kaktua haibasini ima namau ayakpu oktasinda waraktiyu karigidamakta imana namaubu tanthokpibagini ima aina haibasini nang yamase thadoktuna sakhigadabani nang yamase thadoktuna satrabadi ayoni sakhini ima maram madutadi aingonda takpiyuni ima maram haibabu yengo tithi asina sakhini yengoi asigi chithi ase nangonda pirambani hai sundar kawi hai masigi chithi asigi maron se nung yamna thuna pa ima oireroi da bawa haido namauda tapigani ni ima namaudi adugumba wakhal leijadi ni ima nangi oida bawa haido aina thajagadaba natte khangabra nang ngasidagidi yummase thadoktuna nang sakhigadabani nang yengo se nangi ne ꯆꯠꯅꯅꯕꯒꯤ ꯚꯔꯥ ꯑꯩꯅ ꯄꯤꯔꯕꯅꯤ ꯁꯦ ꯑꯗꯨꯒꯅꯦ ꯅꯍꯥꯛ ꯌꯨꯝꯃꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯏꯃꯥ ꯅꯆꯥ ꯅꯃꯧꯅꯤ ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯃꯁꯦ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯑꯩ ꯆꯠꯆꯈꯤꯒꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯍꯌꯦꯡ ꯃꯄꯥ ꯅꯠꯂꯕꯗꯤ ꯅꯃꯧꯅ ꯀꯔꯤ ꯄꯥꯈꯨꯝ ꯄꯤꯒꯗꯒꯦꯅꯤ ꯏꯃꯥ ꯑꯗꯨꯅ ꯅꯋꯥ ꯑꯁꯤꯗꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯐꯥꯎꯍꯜꯂꯝꯈꯤꯒꯦꯅꯤ ꯏꯃꯥ ꯅꯪ ꯑꯗꯨꯗ ꯂꯥꯏꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯅꯪꯒꯤꯅꯦ ꯐꯅꯅꯕ ꯅꯨꯄꯤ ꯃꯁꯦꯟꯅꯤ ꯍꯥꯏꯕꯒꯤꯅꯦ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅꯅꯦ ꯍꯥꯏꯔꯤꯕꯅꯤ ꯂꯩꯀꯥꯏ ꯈꯪꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪ ꯌꯨꯝꯃꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪꯅ ꯁ꯭ꯀꯥꯏꯗꯨꯗꯅꯦ ꯈꯨꯄꯥꯛ ꯑꯁꯤꯅ ꯑꯣꯟꯗꯅ ꯊꯥꯎ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯊꯥꯎ ꯍꯥꯏꯕ꯭ꯔꯕ ꯅꯪ 이마, 너무 급이요, 째비요. 아두가, 아이고, 없다비니, 염색, 나이다비니, 아이버드데디, 따지가 눈이, 이마. 아이나, 이것이니, 양네, 연마시 타독드네네,
ꯍꯧꯖꯤꯛꯃꯛ ꯉꯥꯏꯍꯥꯛ ꯆꯠꯈꯤꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯉꯁꯤ ꯅꯪꯕꯨ ꯑꯩꯅ ꯉꯁꯤꯗꯤ ꯅꯪ ꯂꯩꯔꯝꯃꯨꯗꯅ ꯅꯪ ꯅꯁꯝꯃꯗꯣ ꯈꯨꯠꯗꯥꯏꯔꯒ ꯍꯥꯏꯒꯦꯅ ꯉꯁꯤꯗꯤ ꯂꯩꯔꯝꯃꯨ ꯅꯪ ꯏꯃꯥ ꯅꯃꯧꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯅꯤ ꯏꯃꯥ ꯅꯃꯧ ꯅꯠꯇ꯭ꯔꯒꯤ ꯏꯃꯥ ꯅꯃꯧꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯦ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯒꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯁꯦ ꯅꯪꯒꯤꯅꯦ ꯅꯪ ꯌꯥꯝꯃꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯅꯦ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯕꯅꯤꯀꯣ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯅꯣꯡꯗꯝꯕ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡ ꯏꯅꯝꯃꯁꯤꯡ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕ ꯌꯥꯖꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯗꯁꯥꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ ꯅꯣꯡꯗꯝꯕ ꯑꯩꯒꯤ ꯏꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯋꯥꯅ ꯈꯥꯡꯂꯤꯕꯁꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ ꯍꯥꯏꯌꯣ ꯑꯩꯒꯤ ꯏꯔꯥꯜꯂ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯂꯥꯛꯄ ꯐꯥꯎꯕꯗꯗꯤ ꯋꯥꯅ ꯉꯥꯏꯖꯒꯦ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯔꯦ ꯀꯗꯥꯏꯗꯅꯣ ꯑꯩꯒꯤ ꯂꯝꯕꯤ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂ ꯍꯩꯃꯥ ꯉꯥꯏꯈꯣꯑꯣ ꯄꯨꯔꯅꯤꯃꯥ ꯅꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯃꯥꯂꯥ ꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯄꯟꯊꯨꯡꯐꯝ ꯈꯪꯗꯦꯅꯦ ꯃꯥꯂꯥ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯋꯥꯔꯤꯕꯅꯣ ꯂꯥꯛꯑꯣꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯁꯤ ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛꯀꯤ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛꯀꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯂꯥꯛꯄꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯕꯨ ꯊꯝꯒꯅꯤ ꯑꯗꯨꯒ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯂꯥꯛꯑꯣ ꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕ ꯃꯥꯂꯥ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯇꯔꯅꯤ ꯃꯥꯂꯥ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣꯁꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯁꯤ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯁꯣꯔꯣ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯍꯦꯛ ꯊꯣꯛꯏꯗ ꯏꯆꯦ ꯑꯁꯤꯗ ꯑꯩꯅ ꯃꯁꯤꯗ ꯊꯣꯛꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯦꯝꯈꯤꯕ ꯆꯥꯛ ꯉꯁꯤꯗꯤ ꯀꯌꯥꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯁꯣꯔꯣ ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯂꯝꯗꯕ ꯅꯨꯄꯤꯅꯤꯗꯅ ꯅꯪꯅ ꯉꯁꯤ ꯉꯥꯡꯉꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯂꯥꯟꯖꯗꯕꯤ ꯏꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯧꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯑꯩ ꯏꯃꯧꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯅꯤ ꯅꯪꯗꯤ ꯐꯠꯇꯕꯤꯅꯤ ꯅꯪꯗꯤ ꯃꯤꯍꯤꯡꯆꯥꯅꯤ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯤ ꯏꯆꯦ ꯅꯅꯥꯎꯁꯨ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇꯒꯤ ꯑꯔꯪ ꯑꯔꯥꯛꯄ ꯄꯥꯝꯃꯨꯔꯦꯅꯦ ꯏꯆꯦ ꯑꯗꯨꯅ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯤ ꯂꯥꯛꯑꯣ ꯏꯆꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ ꯏꯃꯥꯅ ꯅꯪꯕꯨ ꯊꯤꯔꯤꯌꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯂꯥꯜꯂꯦ ꯅꯪꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯅꯦ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯀꯔꯤꯃꯇ ꯋꯥꯔꯨꯒꯅꯨ ꯑꯗꯨꯕꯨ ꯏꯅꯦ ꯑꯅꯤꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯕꯗꯤ ꯑꯔꯪ ꯑꯔꯥꯛ ꯍꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯗ ꯄꯨꯝꯅꯃꯛ ꯉꯣꯔꯣꯛ ꯇꯥꯒꯗꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯅ ꯂꯥꯏꯔꯕ ꯀꯅꯥꯅ ꯏꯅꯥꯛ ꯈꯨꯟꯕ ꯄꯨꯝꯅꯃꯛ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯏꯅꯦ ꯈꯣꯏꯅ ꯇꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯏꯅꯦꯒꯤ ꯕꯦꯝꯃ ꯏꯅꯦꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯏꯃꯧ ꯑꯗꯣ ꯄꯨꯖꯈ꯭ꯔꯒꯦ ꯏꯅꯦꯅ ꯏꯃꯧ ꯑꯗꯣ ꯄꯨꯖꯈ꯭ꯔꯒꯦ ꯏꯅꯦꯒꯤ ꯏꯃꯧꯅꯤ ꯑꯩꯅ ꯊꯤꯡꯕ ꯅꯠꯇꯦ ꯏꯅꯦꯅ ꯄꯨꯅꯤꯡꯕꯗ ꯄꯨꯈꯤꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯏꯅꯦ ꯄꯨꯔꯅꯤꯃꯥ ꯅꯪ ꯅꯣꯡꯇ ꯊꯣꯛꯂꯛꯑꯣ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯛꯏꯌꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯍꯥꯏꯕ
Ima, nanguna khurumjari ima. Imagi bema, nimna imaugi mafamda lankre. Nandomjagi wahida imaubulana khalure. Imabu ngakpiyuni imagi bema. Ima, imana karigi lalugadagi. Punamak namawaygi irani. Namawayna lairabi oirubana. Imagi siba. Matik jana tawdabana. Domjana haribani. Namaw ay karisu warawjadini ima. Imagi bema. Imagi iranse nahang nangakpiyo. Ngasidagi hangay imaubu. Kanamata na haiba ilat. Imaubu imana na konsindo na tanggani. Indomjagi bema. Indomjasu nangina pangdalan Indomjana arangarat pamubadagi. Isada ayaydaba wa kaya haikre. Nang indomsabang ngakpiyo. Indomja. Inamat ismagi nung damnini indomja. Karigidamat aduk yam nalana kalugadagi. Namaw isuwaraw jadi. Namaw nalan bangatani. Namaw bungakpiyo. Aduga. Inamat asi. Ay na. Taibang pal asida ay jari. Laira ba, inakun ba, asaw pisat. Kahit ba po na magsingat, iso maginong damni. Namaw na kanabo su, waro walay jadi. Ima, matampo na magta, namaw tarok ibanong ko, ima. Imagi bema, ingim na. Imaw kayong tarok loy, nasidagi di, imaw ko. Kuna magtagi ahin binihay doon na, imaw ko. Naniyam ay na. Matampo na magta imaw ko. Talbang nidit hangko. Kuyum lay na imaw ko po gani harabasu. Naniyam ay nayaro. Lao. Yung dasalasi. Ma. Namaw ay bu. Matampo na magta. Tadok iganong ko ima. Talbang pantaw diba. Nawa asigi kanbido na. Namaw ay bu. Matampo na magta. Imana. Apo ko'y imagom na. Namaw na kandagi. Namaw ko. Mapok ko di magda. Imabo. Inaway na. Kandagi ko. Ima. Nawala o. Imaga sa lasi. Ima. Namaw su. Imagi tong injarag agi. Sa lasi. Ima. Nojarag. Mayang di makamda. Ay di asoy bayaw na baso. Mayam na nga tigani. Matungga amuk. Nawjagi. Ngasigida magdadi, mayamdagi, kanya na ba, haijari, thank you. mayam lagta aikoisu hairiba channel asibu mayamna kawbiganu nungsibiduna subscribe tawbiyu amadi like comment share tawbiyu wari lijaribi aigi ise sigidamak comment thambiyu mayam ngasigi oinadi ai matang asida video loisinjarage matangi video da amuk mayam gidamak ai laksage